Akashvani Imphal Moirangthem Ibehaibi pau pajari. Poirei Lamarol Mairapaibi Apunba Manipur ki Nifu Suba Mapok Numit ki Palan Thorong ngasi Imphal ki Gandhi Memorial Hall da pangthokre. Thorong madu da saruk yaradana All Manipur United Club Organization amuko ki President Nandol Wang hai. Raija si dal thokpa leibaki amadi miyangi oiba thabak thorong kya da CSO sing mahiroi lupsing amsung Mairapaibi lupsing na mapung oiba thodang sing lawduna laki. Hawjik su makhatan adumuk thodang sing lawri adubo hawjik asi nupi sing ki oiba ihong na hena chatpri phibam ama lakli. Masi Iraipak iramdam asibu siangna nungsijabana maram oidana phaurakpa ihil adunani adubu nupi sing ihau asi ima Mairapaibi lupsing asiga punsinaduna punna chatminarabadi hena mapung phaba tumkoiba waroisin ama lakpa phawbagi panthung adu yongna satpa ngamgani Shri Nandona hai. Mairapaibi gi akoi bida leiriba khangai myam do tanaraga karai bo mangam sana tawni kari kari ne tawba yade akoi si torogana tungda kari kari problem lakani akoi tungi na kari kari wafam thamabu singi hybrid sing khallaga tawbani na hujik leiriba ihosi tongan tongan ba mafam kya da matam matam gi leiriba khongjang singda saruk yabi riba isali sing makoi thongna lingjen akoi thaga chai taram na bukchai tawdu bodu mi isali sing duna ngasi di Manipur gi leiriba hana mara taraba Mairapaibi sing lup sing asida chamnaraga akoi tawdu thabak si Mairapaibi ama oina tawgadabani nupi ama oina tawgadabani hai wakhan swai kitang kupna khandabiraga thabak torogadi yam hena maiwon chumni mapung phani adaga marak marakta ngaki koi web nai badung to bose masu majagara handagana habise khanje Thorom masida raija sida leiriba tongan tongan ba ima lupsing yauna atai lupsing gi lusing bamadi lusing bising saruk yaki raija sida miyamda I pau phanganabagi damak pau che sing yenthopagi thabak tawriba hawker singi Nifu marirak suba hawkers degi thorong ngasi pangthokre thorom aduda Manipur Hawkers Association na sinduna Imphal gi major khulda leba Manipur Press Club ta pangthokiba thorom aduda Manipur People's Party MPP gi President S Projen Manipur Hawkers Association gi President Wangkhem Ajit Etargil Manipur gi President Khaidem Khomdram amasung All Manipur Working Journalists Union gi President Asem Bhakta Saruk Yaki thorom adugi saruk amoina paukse yenthopagi thabak thorom singda achobo thodang lawramba laikhidraba hawker singi photo da laikatuna ikai khumnabu utki amadi ahal oirabo hawker singda pension gi senpham singchu yenthokhi Imphal gi tael da leba Manipur Technical University ki regular oiba Vice Chancellor ama hapu haiba wafam yauna tongan tongan ba dabi sing tawraduna University asigi mairoi singna khongjang changsin kre khongjang adu da saruk yakhiba mairoi singna tha asigi kuntha pawgi manungda University asigi regular BC ama hapinaba Rajapal yauna mari lenaba singi pungning chingsilakli Pradhan Mantri Narendra Modi na Fiji gi mahaka phammanaba Siti Behani Lingamada Rabukaga ngasi New Delhi da mifam pangthokre mifam maruda Bharat amasung Fiji lebak ani gi marakta haksel yauna atai hiram singda tengbang pinabagi matangda wari sanaki Fiji gi Pradhan Mantri asi nimit humni gi khongchat tangarang Bharat ta thungkibani ma ke khongchat asida lebak adugi Health and Medical Service ke Mantri Ratu Antonio Lala Balabu amasung makok thongba official sing loinaraki Pradhan Mantri Narendra Modi nimit nini gi khongchat ngasi numidang warang Gujarat ta thunglagani Mahakna Ahmedabad ta lupa koti lising mga sami rongi sakot torangi project ya sanggagani project sing adu sanggara batungda Shri Modi na miyagi mitin amada sukwanga gani Mahakna Ahmedabad ki Hansalpur da battery electric vehicle amasung hybrid battery electrode sing chu leibak samrom da thatopagi thorom sing hongdokani Mahaki khongchat manung da Pradhan Mantri na lupa koti lising ama samli henbagi tongan tongan ba railway project sing chu jati miyam da sinagani amasung Biramgam Khodar Rampura lambi paktokagi thabaksu hongdokani Pradhan Mantri Ahmedabad Mehsana Kolanpur lambi gi len taruki lambi sangatpagi jatra chu hungani Shri Modi na Katosan amasung Sabarmati gi marakta passenger train service lam thagani thorangsing asina lamdam aduda udoki lamda sakhatba chathok chasinda hena khudong chahan bagaloinana sel thungi khudong chaba kya phangalagani Lok Samvardhan Parva Festival gi manga suba edition hayengdagi mathang thagi mari phawba Kerala gi Kochi da pangthoklagani Minority Affairs Mantralay ni sinba numit 10 gi thoram asi Kendra gi Minority Affairs ki Rajya Mantri George Karyana hongdokani Festival asida lebak asigi tongan tongan ba mafam singdagi lakpa artisan cham amasung culinary expert 15 saruk yagani pauloi jare